Laija pakhatna sanalimbada yenglaga taha taha hairei. Dada karan yang ngangano ai exam kuitrabane larik paradoineba thimbiroba ayumda thinbiro ai thengeba. Sanalimba kemta masadu kemta thosadabi aduma hairei. Luhonga kanda oina tharo nangi exam do. Laija sanalimbada sauna makut machaduna sanalimbagi pambomda hanjin na sui. Penupa nang kona nang haisne ai di yaru haisne ai di ne homda thilo hojuma ai homda thilo habane. Sanalimbadi adu fauta sinnada adumak tuminna lanjadabadawna lei. Sanalimbagi makutagi phone tu laijana munge tawi adubu sanalimbagi makutagidi pakhek munba ngamde. Laija sanalimbagi ngasigi maongduda sauningba helmalaktana hik launa kapthorakli. Sanalimba laijada haifet ingamlaga garidu amuk thauduna moiranglomda haitharakli. Sendrada hotel ama book tawduna ahingdu makhoi lekli. Laijadi saurine haiduna numidang du kemta hek chaw haiba yakhidre. Sanalimbada harau kau ngangduna tawrambadusu hajukti mitrina fawing lakhidre. Sanalimba laijana famliba sofa duda jangsillaga masu famthei aduga sordu amuktang nina tana hondoklaga hairei. Laija se saurno dada lale ba chak se kitang oirasu chawba se kitang oirasu chawba. Laija adu fau kemta khumlakte tuminna adumak mamaidu nontharaga kaptuna lei. Sanalimbadi laijagi manakta jansillaga laijabu magi mathada konsinbirai. Makutunasu laijagi makokta tapna nanthabiri. Hairi lamhelaba nupaduna wahai oina tattana laijagi mafmda. Thawai dadagi nungsibe dada laleba se dada lanjare nang dadabu ngakpiraroidro. Aishu khangeba aishu loina khangi ngasi dadana tawribase dada lale haiba ai khangi adubu ai ngahaki nangi khambalbaduna ai fajinba ngamkhidre nangbu ifamdagi munkhidra pakhatpana aigi angawbu thamoise mikuptuda fajinba ngamkhidabane dadana nangbu sida purakpase dagi thamoise fajinba ngamkhidabagine. Laija handakti kapngang tawraga yam pendana khumlai. Aise exam kuitrabane nangna khalisa kaino aise laik tamurano hairaba ha to hairaba mina di somda asaga yam chauna sagalaga nanga loina thugari sa kaigino haibane. Dada laleba se dada lale hairadana luhongla matung adum larik tamhandoine aidi nangi manglandi aina kaisu thugairoi ngasi aina thamoi warakpa ngamdabagi thokiba thaudokse matungdadi amuk hana thoallaroi seba hantakisidi aibu amukta ngakpiyoba ho thawai dadagi lamhenbi. Laija sanalimbabu khangin inthoraklamlaga famungduda kakhatkri aduga mamaidu haifet thangatlaga amuk sanalimbada onsillaga laurami. Kori lemdaba nang aduda dum tumuko aigi nakta chaklakpa yaroi haisini sofa dudane adum tumdawne nang hek changladine aidi aroibida saujarakani haujikidi ai kara saw farabani ko aduna ai sahonge khalakano handake he kori lemdaba onge khaladine aidi nang amu hanasu ngakpiba ngamloi ko khangu ko adumadi asengbani ko ina haise phagi nate. Laija wahai karadu hairamlaga faijubdu makok fau chingkhatlaga tumkri. Sanalimba nokmi laijada yenglaga ngahak lei aduga machindasu amuk murum soli. Aibu kamaina sofa sida dum tumdoina tawrisibo amuk changuradi handakti thembaga amta yaroi pi kupiksiga machingna marol ama fatriba ha kaidi upai lei tumba dabani sofa sida dum tan chadana khambal chawningluba thamoi nangsu fatmandeda ko angang se amuk kafan khreba ngasidi mapi ka se chadum taraga kappado yengba ngamdrabane ba aise adubu magi nusibagi mayaina himankibana cheledana ngasidi fareda sina kaidaunege larika ai nakta leiraga makha oina tamhallage. Sanalimba murum ngahak solamlaga tumthakri. Laija faijubtu tapna haidoraklaga sanalimbada haifet mangaktu thangatlaga yenglai. Tungkra salane masigi hanubasibo aibu yengusirane yengoida he khoidau yam sauningi tumjasano ayingbasida adum yengoiba suyengoi. Laija masadu amarumda amuk chep tawduna tumbadu themi adubu pakhe tumthau haibadi yadre. Tumlambadagi amuk fuk haugatlaga sanalimbagi manakta prap lai
ꯑꯗꯨꯕꯨ ꯁꯅꯥꯂꯦꯝꯕꯗꯤ ꯁꯣꯐꯥꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯖ ꯆꯪꯁꯤꯟꯗꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ꯫ ꯁꯅꯥꯂꯦꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ꯫ ꯂꯥꯏꯖ ꯍꯧꯖꯤꯛꯇꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯂꯤ꯫ ꯃꯥꯒꯤ ꯁꯥꯎꯅꯤꯡꯂꯝꯕ ꯄꯨꯝꯕꯗꯨ ꯁꯅꯥꯂꯦꯝꯕꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯔꯨꯕꯗꯒꯤ ꯁꯥꯎꯅꯤꯡꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯧꯒꯠꯈꯤꯗꯨꯅ ꯐꯃꯨꯡꯗꯒꯤ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥꯗꯨ ꯂꯧꯗꯨꯅ ꯄꯨꯔꯛꯂꯒ ꯁꯅꯥꯂꯦꯝꯕꯗ ꯁꯨꯞꯆꯤꯟꯕꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯁꯨ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯃꯈꯥꯗꯨꯗ ꯐꯝꯊꯔꯒ ꯁꯅꯥꯂꯦꯝꯕꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯅꯨꯕ ꯂꯝꯍꯦꯟꯕ ꯍꯥꯏꯁꯤꯅꯦ, ꯁꯥꯎꯕꯁꯨ ꯉꯝꯗꯦ ꯅꯇꯧꯗꯨꯅ, ꯅꯨꯡꯁꯤꯔꯣꯏꯁꯨ ꯉꯝꯗ꯭ꯔꯦ ꯊꯃꯣꯏꯁꯤꯅ, ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯊꯋꯥꯏꯁꯤꯗꯤ ꯅꯅꯥꯛꯇ ꯂꯩꯍꯧꯔꯦ꯫ ꯑꯩꯁꯦ ꯅꯪꯒꯤꯅꯦ, ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯒꯗꯕꯅꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯀꯁꯨ ꯈꯝꯕꯜ ꯆꯥꯎꯔꯤ, ꯂꯝꯍꯦꯟꯕ ꯃꯥꯜꯂꯦ ꯌꯥꯝꯅ, ꯍꯅꯨꯕ ꯅꯪꯁꯦ꯫ ꯂꯥꯏꯖꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯁꯣꯐꯥꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯊꯝꯂꯒ ꯃꯃꯥꯏꯗꯨ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯅꯤ ꯑꯍꯜ ꯑꯅꯤꯒ ꯃꯈꯣꯏ ꯑꯍꯨꯝ ꯂꯇꯥꯒꯤ ꯍꯣꯝꯗꯨꯗ ꯆꯠꯇꯨꯅ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎꯁꯨ ꯍꯜꯂꯨꯔꯤ꯫ ꯂꯇꯥꯅ ꯁꯤꯟꯗꯨꯅ ꯍꯣꯝꯗꯨꯒꯤ ꯑꯍꯜ ꯈꯔꯒ ꯃꯅꯤ ꯍꯣꯏꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯊꯣꯛꯈ꯭ꯔꯦ꯫ ꯂꯇꯥꯗꯤ ꯃꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯩ, ꯃꯄꯥꯟꯗꯁꯨ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯃꯛ ꯁꯅꯥꯂꯦꯝꯕꯒꯤ ꯐꯣꯇꯣꯗꯨꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯃꯩꯆꯥꯛ ꯄꯨꯝꯕ ꯈꯥꯡꯂꯤ꯫ ꯍꯥꯏꯔꯤ ꯑꯁꯨꯝꯅꯁꯨ ꯃꯇꯣꯝꯇ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯆꯥꯒꯤ ꯅꯨꯡꯁꯤꯃꯩꯅ ꯉꯥꯎꯔꯕꯤ ꯃꯃꯥꯗꯨꯅ꯫ ꯁꯅꯥ, ꯉꯁꯤꯁꯦ ꯃꯃꯥꯅ ꯌꯨꯝꯗꯨꯗ ꯂꯩꯔꯝꯂꯗꯤ ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯃꯤꯠꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯂꯝꯒꯅꯤꯀꯣ꯫ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯧ ꯂꯥꯛꯄꯗ ꯃꯃꯥꯅ ꯀꯌꯥꯗ ꯍꯔꯥꯎꯖꯒꯗꯕ꯫ ꯑꯗꯨꯕꯨ ꯄꯥꯞ ꯆꯦꯜꯂꯕꯤ ꯑꯩꯅꯗꯤ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗꯨꯃꯗꯤ ꯐꯪꯗ꯭ꯔꯦꯀꯣ꯫ ꯒꯤꯇꯥꯅ ꯄꯥꯔꯂꯔꯒꯤ ꯃꯤ ꯀꯧꯔꯒ ꯂꯥꯏꯖꯕꯨ ꯐꯖꯅ ꯀꯦꯍꯜꯂꯦ꯫ ꯒꯤꯇꯥꯗꯤ ꯂꯣꯏꯔꯦ ꯍꯔꯥꯎꯕꯗ ꯑꯃꯨꯛꯇꯣꯏꯕ, ꯃꯁꯥꯒꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯒꯤꯇꯥꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯁꯨ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯩ, ꯈꯟꯖꯩ ꯋꯥꯈꯜꯗꯁꯨ꯫ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯝꯂꯣꯏ ꯈꯜꯂꯨꯕ ꯑꯩꯅ ꯂꯥꯟꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗꯒꯤ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯐꯕꯤꯗꯤ ꯑꯅꯤ ꯁꯨꯔꯝꯂꯣꯏ꯫ ꯑꯗꯨꯛ ꯃꯄꯣꯛ ꯐꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯜꯂꯛꯆꯩ꯫ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯕ ꯐꯪꯂꯣꯏꯗꯕ ꯃꯤꯅꯨꯡꯁꯤ ꯃꯌꯥꯝꯁꯤꯅ ꯌꯣꯝꯂꯕꯤ ꯂꯥꯏꯕꯛ ꯐꯕꯤꯅꯦ ꯑꯩꯗꯤ꯫ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯦ꯫ ꯏꯃꯥ, ꯕꯕꯥ, ꯆꯤꯆꯦꯒꯤ ꯊꯣꯏꯕꯤ, ꯅꯣꯏꯕꯨꯗꯤ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯩ ꯅꯣꯏꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗꯤꯌꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯆꯥꯈꯩꯗꯨ ꯂꯥꯏꯖ ꯀꯦꯔꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯒꯤꯇꯥꯅ ꯅꯨꯄꯤ ꯃꯆꯥꯈꯩꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯂꯩꯁꯥꯕꯤꯁꯥ, ꯅꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯨꯔꯣꯅꯦ, ꯆꯠꯂꯣ ꯊꯦꯡꯉꯅꯤꯅꯦ ꯅꯣꯏꯕꯣ꯫ ꯈꯔ ꯌꯦꯡꯂꯗꯤ ꯌꯥꯔꯦꯅꯦ, ꯏꯃꯧꯁꯦ ꯏꯀꯥꯏꯔꯅꯤꯅꯦ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯁꯤꯗ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯦꯒꯤꯇꯥ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯀꯩꯅꯣ꯫ ꯑꯁꯨꯛ ꯐꯖꯕꯤꯁꯤꯕꯨ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧꯗꯗꯤ ꯃꯥꯅ ꯐꯥꯔꯁ ꯇꯥꯔꯅꯤ꯫ ꯒꯤꯇꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯥꯏꯖꯗ ꯌꯦꯡꯖꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯆꯠꯅꯕꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯖ ꯆꯠꯂꯝꯗꯥꯏꯒꯤ ꯁꯅꯥꯂꯦꯝꯕꯕꯨ ꯈꯣꯏꯔꯝꯕ ꯆꯪꯂꯛꯏ꯫ ꯂꯥꯏꯖꯅ ꯆꯪꯂꯛꯄꯗꯨꯗ ꯁꯅꯥꯂꯦꯝꯕꯗꯨ ꯐꯃꯨꯡꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯋꯥ ꯉꯥꯡꯗꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯅꯥꯂꯦꯝꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯣꯏꯔꯝꯂꯛꯏ꯫ ꯁꯅꯥꯂꯦꯝꯕ ꯏꯈꯪ ꯈꯪꯅ ꯂꯥꯏꯖꯒꯤ ꯂꯦꯡꯖꯨꯝ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯍꯧꯒꯠꯄꯤ꯫ ꯁꯅꯥꯂꯦꯝꯕꯅ, ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯥꯛꯑꯦꯒ ꯑꯝꯇ ꯈꯪꯍꯧꯗꯦꯅꯦ, ꯄ꯭ꯔꯞ ꯈꯣꯏꯔꯝꯃꯛꯏꯁꯤꯕꯣ ꯀꯩꯒꯤꯅꯣ? ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯑꯗꯨꯃꯛ ꯅꯣꯟꯊꯗꯨꯅ ꯂꯨꯛꯊꯔꯒ ꯂꯩ꯫ ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖꯕꯨ ꯐꯃꯨꯡꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯁꯅꯥꯂꯦꯝꯕ ꯈꯨꯔꯨ ꯑꯅꯤꯃꯛ ꯃꯈꯥꯗ ꯁꯧꯔꯒ ꯐꯝꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ, ꯊꯋꯥꯏ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯅ? ꯂꯥꯏꯖꯁꯨ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯅꯣꯝꯃꯤ꯫ ꯁꯅꯥꯂꯦꯝꯕ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ, ꯁꯦꯝꯃꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ? ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯂꯥꯏꯖ ꯋꯥꯗꯨ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇꯤꯌꯦ꯫ ꯑꯗꯨꯒ ꯀꯩꯒꯤ ꯀꯞꯀꯦ ꯇꯧꯔꯤꯕ? ꯅꯪꯅ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯈ꯭ꯔꯒꯦ? ꯉꯔꯥꯡꯗꯒꯤ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕ? ꯂꯥꯏꯖ ꯈꯔ ꯑꯣꯏꯅꯔꯞ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯅꯪ ꯉꯁꯥꯏꯗꯒꯤ ꯀꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕꯅꯤ? ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯗꯗꯥꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯌꯥꯝꯅ ꯂꯥꯛꯅꯤꯡꯈ꯭ꯔꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯊꯕꯛꯅ ꯌꯥꯗ ꯇꯧꯕꯅꯦꯕ꯫ ꯉꯁꯤ ꯈꯨꯗꯛꯇ ꯊꯕꯛ ꯑꯃ ꯂꯥꯛꯁꯤꯟꯗꯅꯅꯦ ꯑꯗꯨꯝ ꯆꯠꯂꯨꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯗ ꯍꯥꯊꯨ ꯆꯦꯜꯂꯛꯏꯁꯤꯅꯦ,
ꯅꯪ ꯎꯍꯧꯔꯔꯣꯏꯅ꯫ ꯂꯥꯏꯖ ꯑꯃꯨꯛꯁꯨ ꯗꯗꯥ ꯑꯩꯗꯣ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯉꯁꯤꯁꯦ꯫ ꯃꯃꯥ, ꯕꯕꯥ, ꯊꯣꯏꯕꯤ ꯃꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ꯫ ꯑꯩ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ꯫ ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯕꯨ ꯃꯊꯥꯗ ꯀꯣꯝꯂꯞꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯊꯦꯝꯂꯤ꯫ ꯗꯗꯥꯒꯤ ꯊꯋꯥꯏ ꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣꯕ꯫ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ꯫ ꯁꯤꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯥꯟꯐꯝꯗ ꯃꯥꯏ ꯄꯥꯛꯂꯕ ꯅꯪꯅꯤ꯫ ꯑꯃꯨꯛ ꯀꯔꯤꯒꯤ ꯅꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯒ ꯊꯃꯣꯏ ꯃꯩꯆꯥꯛ ꯑꯣꯏꯍꯜꯂꯤꯕꯅꯣ? ꯇꯣꯛꯂꯁꯦ, ꯇꯣꯛꯑꯕꯁꯦ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯆꯠꯈ꯭ꯔꯗꯤ ꯗꯗꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯕ꯫ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯣꯕ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯃꯊꯥꯗꯒꯤ ꯇꯞꯅ ꯊꯣꯛꯂꯛꯂꯒ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯗꯗꯥ ꯑꯩ ꯈꯜꯂꯔꯣꯏꯕ, ꯑꯩ ꯈꯜꯂꯔꯣꯏꯒꯦ꯫ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯩ ꯀꯥꯎꯕ ꯇꯝꯂꯕꯅꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯩ ꯉꯁꯤꯗꯤ ꯈꯟꯗꯕ ꯉꯝꯗꯦ꯫ ꯑꯩ ꯉꯝꯗꯤꯌꯦ, ꯑꯩ ꯉꯝꯗꯤꯌꯦ ꯗꯗꯥ꯫ ꯁꯅꯥꯂꯦꯝꯕ ꯑꯃꯨꯛ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯐꯥꯒꯤ ꯇꯧꯔꯛꯏ, ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯦ ꯅꯪꯁꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯩꯒꯤ ꯊꯋꯥꯏꯁꯦ꯫ ꯌꯦꯡꯕꯩ ꯄꯦꯟꯕ ꯅꯥꯏꯗꯤꯌꯦ꯫ ꯌꯥꯝ ꯐꯖꯩ, ꯌꯥꯝ ꯏꯪꯅ, ꯌꯥꯝ ꯅꯨꯡꯁꯤꯅ ꯗꯗꯥꯒꯤ ꯅꯨꯡꯁꯤꯕꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯈꯩ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯏꯀꯥꯏꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯗꯗꯥ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯃꯃꯥꯒꯤ ꯇꯥꯅ ꯀꯧꯔꯛꯂꯅꯤꯌꯦ ꯀꯨꯏꯃꯜꯂꯤ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯂꯒ ꯂꯥꯏꯖꯗ ꯄꯤꯔꯛꯏ꯫ ꯂꯥꯏꯖꯅ, ꯗꯗꯥ ꯌꯥꯔꯅꯤꯌꯦ, ꯄꯤꯔꯛꯀꯅꯨ, ꯌꯥꯔꯦ, ꯃꯃꯥꯒꯤ ꯇꯥꯅꯁꯨ ꯄꯤꯔꯦꯕ꯫ ꯑꯄꯪꯕꯤꯁꯤꯗꯤ ꯆꯠꯅꯕꯤꯅꯤ, ꯂꯣꯏꯅ ꯄꯤꯅꯕꯅꯤ, ꯇꯧꯍꯣꯏꯗꯤꯌꯦ, ꯂꯧꯁꯤꯜꯂꯣꯁꯦ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯄꯩꯁꯥꯗꯨ ꯂꯧꯏ ꯑꯗꯨꯒ ꯆꯠꯂꯒꯦ ꯈꯟꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯒ ꯁꯅꯥꯂꯦꯝꯕꯅ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯞꯅ ꯐꯥꯏ꯫ ꯂꯥꯏꯖ ꯏꯈꯪ ꯈꯪꯅ, ꯗꯗꯥ ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯁꯅꯥꯂꯦꯝꯕ ꯋꯥ ꯉꯥꯡꯗꯕꯤ ꯂꯥꯏꯖꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ ꯑꯗꯨꯒ ꯃꯅꯝꯁꯨ ꯁꯨꯠ ꯁꯨꯠ ꯑꯍꯨꯝꯂꯛ ꯅꯝꯂꯛꯏ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯕꯨ ꯏꯟꯊꯣꯛꯂꯒ ꯉꯛꯅ ꯍꯥꯏꯔꯛꯏ, ꯍ, ꯀꯩꯅꯣ ꯗꯗꯥ ꯃꯅꯝꯒ ꯑꯃꯨꯛ ꯅꯝꯃꯛꯏꯗꯨꯅ? ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯐꯥꯎ ꯈꯪꯗꯦꯅꯦ꯫ ꯃꯃꯥꯅ ꯃꯆꯥ ꯆꯠꯂꯝꯗꯥꯏꯗ ꯃꯅꯝ ꯅꯝꯕꯤꯔꯤꯗꯨꯗꯤ꯫ ꯑꯗꯨꯒꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯅꯝꯕꯤꯔꯤꯅꯦ ꯈꯪꯉꯕ? ꯀꯗꯥꯏꯅꯣ ꯅꯈꯨꯠꯀꯥꯗꯣ ꯄꯤꯔꯛꯑꯣ꯫ ꯍꯪ ꯑꯍꯨꯝꯂꯛ ꯑꯝꯇ ꯆꯤꯛꯇ ꯋꯥꯠꯂꯤꯌꯦ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯑꯔꯣꯏꯕꯤꯗ ꯂꯥꯎꯊꯣꯛꯂꯒ ꯁꯅꯥꯂꯦꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯗꯗꯥ ꯅꯪ ꯉꯥꯎꯔꯦꯕꯣ, ꯇꯁꯦꯡꯅ ꯅꯪ ꯉꯥꯎꯔꯦ꯫ ꯀꯝꯗꯧꯅꯤ? ꯑꯩꯕꯨ ꯅꯪꯒꯤ ꯅꯆꯥꯔꯣ? ꯍꯥ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯅꯆꯥꯗꯧꯅ? ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯗꯦ꯫ ꯃꯥꯅ ꯊꯣꯛꯄ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯌꯦꯠꯇꯨ ꯂꯧꯔꯒ ꯈꯨꯅꯝꯗ ꯃꯌꯥꯅ ꯑꯍꯨꯝꯂꯛ ꯀꯛ ꯀꯛ ꯆꯤꯛꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯤ, ꯌꯥꯔꯦ ꯌꯥꯔꯦ, ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ, ꯐꯖꯅ ꯆꯠꯂꯣꯀꯣ꯫ ꯑꯩꯅ ꯂꯧꯕ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯃꯃꯥ ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯣ꯫ ꯀꯨꯏꯔꯔꯣꯏ ꯗꯗꯥꯅ ꯅꯪꯕു ꯂꯧꯕ ꯂꯥꯛꯑꯗꯕꯅꯤ꯫ ꯗꯗꯥꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯧꯅꯤ ꯁꯤꯗꯩꯗꯤ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯅꯥꯂꯦꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯑꯅꯤꯗꯨꯃꯗꯤ ꯏꯔꯥ ꯊꯥꯡꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯂꯥꯏꯖꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯤꯗꯨ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯈꯨꯠꯇꯨꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯄꯨꯛꯅꯤꯡꯒ ꯅꯨꯡꯁꯤꯅꯕ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯀꯞꯅꯤꯡꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯣ? ꯑꯁꯨꯝꯅ ꯍꯧꯈꯤꯗꯨꯅ ꯁꯅꯥꯂꯦꯝꯕ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯂꯦꯞꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯒꯤꯗꯃꯛꯇꯗꯤ ꯂꯇꯥꯅ ꯑꯌꯥꯝꯕ ꯍꯣꯠꯅꯩ꯫ ꯂꯥꯏꯖꯒꯤꯅꯦ ꯍꯥꯏꯕꯗ ꯁꯤ ꯋꯥꯠꯂꯤ ꯍꯥꯏꯕ ꯑꯃꯐꯥꯎ ꯂꯩꯍꯟꯗꯦ꯫ ꯂꯥꯏꯖꯗꯤ ꯂꯇꯥꯒꯤꯗꯃꯛ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯂꯇꯥꯒꯤꯗꯃꯛꯇꯗꯤ ꯃꯥꯁꯨ ꯈꯜꯂꯤꯕꯅꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ꯫ ꯑꯁꯨꯛ ꯃꯔꯥꯏꯕꯛ ꯊꯤꯕꯀꯣ ꯍꯥꯏꯅ ꯇꯛꯁꯤ ꯁꯣꯟꯖꯕꯇꯅꯤ꯫ ꯂꯨꯍꯣꯡꯂꯝꯗꯥꯏ ꯅꯛꯁꯤꯜꯂꯛꯄꯗꯨꯗ ꯒꯤꯇꯥꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯍꯧꯔꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯍꯥꯟꯅ ꯄꯥꯎ ꯄꯨꯝꯕ ꯈꯪꯍꯜꯂꯕꯅꯤꯅ ꯂꯇꯥꯗꯤ ꯃꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯦ꯫ ꯑꯗꯨꯃꯛ मागी तोंगानबा कादुदा लई अदुबु माना सिंदुना गीता होई लाक्लिबा मयामदुगी हराव हराव निंथीना सिंदुना होमदुदगी अहल खरगा लाइजगगी वारी वताई तहल्ली गीताना नोकलगा लाइजदा येंगदुना हाइरई इमौदी मसकासे सुम सुम फजथोक्लमे कमाई तौरिनो लुहोंगमदाइसिदने उबदने मीगा लोइना ngaunaba tare mi गीतागी वादुदा मयामदु अमोक पुलप नोई
ꯂꯥꯏꯖꯗꯤ ꯏꯀꯥꯏꯅ ꯅꯣꯛꯂꯒ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯒꯤꯇꯥꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯂꯥꯏꯖ ꯅꯪꯕꯨ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦ? ꯍꯥꯏꯔꯛꯑꯣ ꯃꯃꯥ ꯂꯥꯛꯏꯉꯩꯁꯤꯗꯅꯦ ꯏꯃꯧꯅ ꯀꯔꯤ ꯄꯥꯝꯕ ꯀꯔꯤ ꯄꯥꯝꯗꯕ ꯍꯥꯏꯗꯣ ꯏꯆꯥꯒꯤꯅꯦ ꯑꯄꯥꯝꯕ ꯈꯛꯅꯤꯀꯣ ꯏꯃꯥꯅ ꯇꯧꯗꯣꯏꯁꯦ꯫ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯟꯈꯠꯂꯛꯂꯒ, ꯃꯃꯥ ꯒꯤꯇꯥ ꯌꯥꯔꯅꯤ ꯀꯩꯝꯇ ꯋꯥꯗ꯭ꯔꯦ꯫ ꯃꯃꯥ ꯂꯇꯥꯅ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯕꯤꯔꯦ, ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯒꯤꯇꯥꯗꯨ ꯋꯥꯁꯔꯨꯝ ꯆꯪꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯀꯥꯁꯤꯡꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯇꯥꯒꯤ ꯀꯥ ꯊꯤꯔꯛꯏ꯫ ꯀꯣꯟꯅ ꯊꯪꯗ ꯐꯪꯗꯨꯅ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯊꯤꯜꯂꯤ꯫ ꯃꯅꯨꯡꯗꯒꯤ ꯂꯇꯥꯅ, ꯆꯪꯂꯛꯑꯣ, ꯋꯥꯍꯩꯁꯦ ꯈꯛ ꯍꯥꯏꯔꯛꯄꯅꯤ꯫ ꯒꯤꯇꯥ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯂꯇꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯂꯇꯥ ꯒꯤꯇꯥ ꯎꯕꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯒꯤꯇꯥꯅ, ꯏꯆꯦ꯫ ꯂꯇꯥꯗꯤ ꯒꯤꯇꯥ ꯎꯕꯗ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗ ꯁꯦꯝꯖꯤꯟꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯝꯂꯛꯏ, ꯒꯤꯇꯥ ꯅꯠꯇ꯭ꯔꯥ? ꯌꯥꯅꯤ, ꯁꯣꯐꯥꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯒꯤꯇꯥꯁꯨ ꯇꯨꯃꯤꯟꯅ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯂꯇꯥꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯒꯤꯇꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯒꯤꯇꯥ ꯑꯗꯨꯃꯛ ꯃꯔꯨ ꯂꯨꯛꯅ ꯌꯥꯝ ꯅꯣꯜꯂꯨꯛꯅ ꯈꯨꯝꯂꯛꯏ, ꯏꯆꯦ ꯌꯥꯔꯒꯗꯤ ꯌꯨꯝꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯆꯥ ꯏꯃꯧꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯔꯨ꯫ ꯒꯤꯇꯥ ꯋꯥꯗꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯂꯇꯥꯅ ꯐꯠ ꯊꯠꯂꯤ, ꯒꯤꯇꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯩꯗꯤ ꯁꯥꯒꯩ ꯑꯣꯜꯂꯨꯔꯕꯤꯅꯤ꯫ ꯑꯩꯅ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯩꯒꯤ ꯏꯇꯤꯛ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ꯫ ꯍꯟꯁꯨ ꯍꯜꯂꯛꯂꯔꯣꯏ꯫ ꯉꯝꯂꯅꯤ ꯈꯟꯅ ꯃꯐꯝꯗꯨꯗꯒꯤ ꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯕꯤ ꯑꯩꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯉꯣꯟꯗ꯫ ꯒꯤꯇꯥꯅ ꯑꯃꯨꯛ, ꯁꯅꯥꯗꯤ? ꯂꯇꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ, ꯁꯅꯥꯗꯤ ꯅꯪꯒꯤ ꯅꯆꯥꯅꯦ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯒꯗꯕ ꯅꯆꯥꯅꯦ, ꯏꯆꯦꯅ ꯄꯣꯛꯆꯕ ꯈꯛꯅꯤ꯫ ꯏꯆꯥ ꯁꯅꯥꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤ ꯒꯤꯇꯥ꯫ ꯒꯤꯇꯥ ꯂꯇꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯗꯅ ꯈꯖꯥꯏ ꯊꯛꯇ ꯃꯄꯤꯗꯨ ꯃꯔꯤꯛ ꯆꯥꯎꯔꯕ ꯄꯤꯔꯥꯡ ꯑꯣꯏꯅ ꯁꯤꯟꯊꯔꯛꯏ꯫ ꯒꯤꯇꯥ ꯅꯣꯛꯁꯨ ꯅꯣꯛꯂꯤ ꯑꯗꯨꯒ ꯀꯞꯁꯨ ꯀꯞꯂꯤ꯫ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯂꯇꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕ ꯏꯆꯥ ꯁꯅꯥꯕꯨ, ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯕꯨ ꯃꯃꯥ ꯑꯩꯒꯤ ꯏꯊꯥꯗꯒꯤ ꯃꯨꯟꯈꯤꯗ꯭ꯔꯥ ꯆꯠꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯝꯕ ꯊꯃꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦꯒꯤ ꯋꯥꯍꯩ ꯋꯥꯉꯥꯡ ꯑꯃꯠꯇꯒꯤ ꯄꯨꯛꯅꯤꯡꯁꯦ ꯁꯥꯟꯇꯤ ꯐꯪꯂꯦ꯫ ꯏꯆꯦꯕꯨꯗꯤ ꯑꯩꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯏꯆꯦꯒꯨꯝꯕꯤꯗꯤ ꯑꯇꯥꯡꯕꯤꯅꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯁꯤꯗ꯫ ꯂꯇꯥꯁꯨ ꯃꯄꯤꯗꯨ ꯈꯥꯝꯕ ꯌꯥꯗꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯒꯤꯇꯥ ꯎꯈꯤꯅꯤ ꯈꯟꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯆꯩ꯫ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯀꯞꯀꯅꯨ, ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯏꯆꯥꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯇꯅ ꯀꯥꯏꯗ ꯂꯩꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯅ ꯐꯪꯈꯤꯕ ꯏꯆꯥ ꯀꯥꯏꯅꯕ ꯋꯥꯕꯒꯤ ꯆꯩꯊꯦꯡꯗꯨꯃꯗꯤ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯏꯆꯦꯅ ꯐꯪꯍꯟꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯁꯅꯥ ꯂꯦꯝꯕꯁꯦ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ꯫ ꯍꯟꯇꯛ ꯃꯄꯣꯛ ꯁꯤꯃꯒꯤ ꯑꯣꯏꯅ ꯒꯤꯇꯥ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯔꯕꯅꯤ ꯏꯆꯦꯅ, ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯑꯩꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯕꯨ, ꯑꯩꯒꯤ ꯁꯅꯥ ꯂꯦꯝꯕꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ꯫ ꯁꯤꯈꯛ ꯉꯥꯏꯔꯦ, ꯁꯤ ꯃꯉꯥꯏꯔꯦ ꯏꯆꯦꯅ ꯅꯐꯝꯗꯒꯤ ꯅꯤꯒꯗꯕ ꯍꯥꯏꯒꯗꯕ ꯍꯥꯏꯕꯕꯨ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯃꯌꯥꯒꯤ ꯁꯅꯥ ꯂꯦꯝꯕꯁꯨ ꯊꯕꯛ ꯐꯖꯅ ꯆꯤꯟꯈꯠꯂꯛꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯑꯃꯨꯛ ꯅꯧꯅ ꯐꯖꯅ ꯁꯦꯝꯖꯤꯜꯂꯤ꯫ ꯃꯥꯅ ꯇꯥꯛꯇꯅ ꯄꯥꯝꯖꯕ ꯃꯑꯣꯡ, ꯄꯥꯝꯖꯕ ꯗꯤꯖꯥꯏꯟ ꯀꯌꯥ ꯁꯦꯝꯍꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯁꯅꯥ ꯂꯦꯝꯕ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯃꯆꯥꯕꯨ ꯎꯕꯗ ꯃꯅꯤꯅ, ꯁꯅꯥ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ? ꯕꯕꯥ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪꯅꯦ, ꯀꯨꯏꯔꯛꯑꯣꯏꯌꯦ꯫ ꯆꯠꯂꯨꯔꯣ, ꯊꯦꯡꯅ ꯃꯝꯅꯒꯗꯤꯅꯦ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅꯅꯦ ꯅꯇꯣꯝꯇ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯄꯥ꯫ ꯍꯣꯏ ꯕꯕꯥ, ꯆꯠꯂꯨꯔꯣ꯫ ꯁꯅꯥ ꯂꯦꯝꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯥꯗꯤ ꯀꯩꯝꯇ ꯈꯟꯗꯕꯤ ꯍꯣꯝ ꯃꯅꯨꯡꯗꯨꯗ ꯑꯗꯨꯝ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ꯫ ꯃꯥ ꯎꯕꯗ ꯑꯍꯜꯈꯩꯗꯨ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯛꯅꯔꯛꯏ, ꯍꯩꯃꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯕꯣꯔꯗꯨꯅꯤꯅꯦ꯫ ꯁꯅꯥ ꯂꯦꯝꯕꯁꯨ ꯑꯗꯨꯃꯛ ꯅꯣꯛꯂꯒ ꯈꯨꯝꯂꯝꯃꯤ, ꯃꯥꯅꯤꯅꯦ ꯑꯩ ꯂꯥꯏꯖꯒꯤ ꯕꯣꯔꯗꯨꯅꯤ꯫ ꯂꯥꯏꯖ ꯃꯌꯥꯝ ꯃꯄꯥꯟꯗ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ
Mapanda tholakpada sana lemba leptuna leirambadudha ikhang khangni. Sana lembadu laija lakpa ubada ahal khaido amuk onsillaga hairami. Ine famhauko ko ai amuk changukhige. Ahal nupi amana amuk noklaga hoi hoi ibungo bor changuro. Sana lemba adumna borga hairappaduda harauna laijagi manakta brap chensilai. Laijadi machin gadu paithoklaga sana lembana lakpadu yengduna leirami. Sana lembana Koidorage amuk pairaga leiramiduna kanana kai hairaino. Laijana amuk dada nang isum karakadore ikaiba khangdrise kaigino haibani. Koinu angawi itugi manakta lakjababu ikaiba khangdaba kaubro. Luhongdobana hayengda ngaire aduga dadana sida laise mina kai khalamdoino haibani. Ho ashigi sana lembase laija yaudradi hingba ngamdreye kaina hainabudura aidi yam pame adugidi. Laija sana lembada machindu amukka henna paithoklamlaga kaduda brap changkhri. Latana sana nang lairo kaidoragi kai leragi jabo. Sana lemba sofaduda masu gyan tana famthei aduga sordu amuktang chawna hondoklaga hairi. Chumna sum lakpani mama. Lata su nokmi chumna sum lakbro natraga nangbu icha laija unaba lairo haiba. Sana lemba noklaga mamada yengduna makoktu nomi. Mama machagi mataududa laija ikaina hairi. Mama ai chalo lukige ko. Latana amuk laija ai oina lombirage lao. Laijana amuk yani ai loluge mama. Laija asi hairamlaga kadudagi brap chenthokre. Laija thokrabada sana lemba mama latada onsillaga pek phasana tauraba box ama pektagi lauthoktu pirai. Lata nokmi machada yenglaga hairi. Laijagiro kainone ichana lerei sibo. Mamanadi magi ayamba leiba loirabani. Sana lemba mamada munna yenglaga hairi. Mama nangi aina leirakpani. Lata nokmi taurambadu sakfam khangan hanjinki. Aduga boxuda yengduna ngahak lei. Aduga yam tapna sana lembadagi lawi. Aigine haiba. Ichana aigidamakta tamlakpa khudolni haiba. Aigi cha sanana Mamagidamakta leirakpa khudoldo. Lata nonthaduna boxuda amuk tapna makutuna nali. Aduga sana lembada amuk ira thangna yengduna nungshina kaurai. Mamagi sana lemba. Sana lemba changsinduna mamabu komlapna konsinbirai. Mama kapkanu kaigi kapino se tuoba. Sana mama kaptiye. Mama kapteba. To Mama kaparoi. Ichana pirakpa mamagi khudolse mama yengninge. Mama si yenge ko sana. Sana lemba mamada kolambadagi thadokpiraga mamada munna yengduna lei. Tanjaduda laijasu chapuduna changlai. Lata nokmi laijada hairi. Laija aikhoi sanana aigi kainoma puraiye. Kaino di khangde ibaini hangdoklaga yengse lao he. Laijasu cha yawba tray-du table-duda thamlaga lataga punna box-du hangdoklaga yengminai. Manungda yawramlibadudi atai karisu natte mama ama oina macha amagi luhongbada setkadaba khwangi thamba leikhok fajaraba amadi wangkhai ngawrok awbaduda sana tabi machuna mapalda piktakna kotli. Aduga sikadaba khuji amadi sana likolna chingbasu yauri. Lata momonokna sana lembada yenglaga hairi. Ichadi pot leibaga se onthokna haikreda. Maman hek pamjabado thokle. Sana lemba mamagi wahaiduda nofet tawna hairi. Mama adudo shetlaga aigi luhongbada yaudoini ko nang. Lata sana lembagi wadu pakhom oinadi piraktri. Adubu maithongdudadi nofet tawrai. Latana amuk laijada onsillaga. Laija no inine sidaning hek phamlamuko. Ai mapaldane ahal khaiduda ulukhige. Ichana aigi leibirakpa phirolse. Sana lembada amuk onsillaga. Leiramuko sana mamane moidane sigi mayamse ulukhige ko. Lata wahi kharadu hairambaga harau kadudagi brap thokre. Sana lemba laijada onsillaga amuk wanganglai. Nangidi kemta leiraktre hayengwai aikhoida leiraga oina leibirage. Laija nofet tawna hairi. Aigisu mama latana loina leibiye. Nang kaisu leibiyo haide.
Yaradrone, aina leidrusho. Yaraniye. Asengba. Asenki. Oh, fare fare dudi. Sanalimba wahai kharadu harambaga lwjage oi thangba makutu fat paishili aduga kuning thaududa sanagi khudo ama sibiri yam chawba natte masani hekubada nushiba maongni lwja makutuda fat yenglaga hari aya yam nushiye dada nangsi khudopsidi Sanalimba nukmi Aidi nushidaba. Nanglo KhangDei di lwjasu asi harambaga kadudagi nuklaga chenthokri Sanalimba nukmi chatkriba lwjada yengduna lehawi Haijingpot ki langba loikraba matung ngasidi luhongba numitni Sanalimba amadi lwjage luhongba numitni ngasidi Nushina jariba thamoi anina wana ngasigi numitsidabu khaurangna wana ngajirakpa numituni matam kawi mana ngasidi puduna lakli Sanalimba amadi lwjage nungsi pantungsu Sanalimba ayuk yahaurakpada koraumabu khoramjaduna ngasi nongmagi afaba mangol nijari somdasu lwja lai khoramba loiraba matung kundo lengnabagidama keba haukhre Isor mana semlakpada nupidi keruru haina thadorakpagum pung ahum mari changna hekke lwjado ngasidi loire kebasu pungloi loire fazabana sungakle aduk fazabi ningthibi mahaki saktamni Isor mana sembirakpada awatpa haibadu leitrabi mani khusenggi fazabaga mahausagi fazabaga punduna changkhona hek fazai lwjana kundo lengmagi thariba faktuda kakhatke khanna laibak ahumrak katpaga magi napada chiliba samjirai najomdu khanghaudana makhada pop tarai lwjana lamlaga khunge hek tawbaga latana khunkibana hali latana nukmi lwjada yenglaga lwjagi napada amukka hnna hanagi mafmda samjirai dubu thechinbirai latana harau harai lengo kundodo fasanane pukning changna lengo ko mamagi lwja mamitu amuktang kuplaga latada nukmi yengduna faktuda famthakri aduga kundodu ningthijana lengba haukhri Sanalimbasu chak ising toklaba matung bor jatra tawkhri mangogi famenda theliba mapu amadi maboki photo duda munna yengjaduna lei asumna Sanalimbana lwjabu lauba yumdudagi thoklakli luhongbasi latagi homduda adumak hongbani mafam marang kaina chauna sabanina thoina waningai oide borsu thoktuna mandopta famkhre Alexti amuktoiba mana henna haraukre kuina puludraba mamanaba ataiduga luhongfamduda wathi sunaduna famduna lei ngaihaki matung kainasu thuklaktuna magi mafamda famkhre leikoiba amadi leihukpa pumnamak loishinkre fazakri onthoknasu fajana jamna hongkhre lwjana maitai fanek thamba laikhok setuna luhongba pami haibadagi fanek setpani aduna henasu tiliba bahabo pumnamaki thamoishu hukibani latadi lonna thongnawdagi yengi mayamangda thokna yawninglabasu mangonda adugi thongnadumadi leitre machana leibiba fanek fi sanalikon siduna lonna macha mamaugi kumhaidubu yengduna sut kapjari pumnamak loiraba matung bor kaina anidu ka amada changlaktuna kwalanaba amadi trading kangsubisu inaba loikre tilamba ahallama loina thokrabada mahai Sanalimbagi mamanaba khara bor kainaga punna photo kapminaduna lei Alexti nupa amana changlaktuna mafamdudagi kauthokre Alex akoibadu haifet ingamlaga prap thokre Sanalimba Alexki mataududa haifet uhawi adubu ma thoina henadi khanjiludre lata tanjaduda Sanalimba amadi lwjagi manakta changlai lata ubada Sanalimba amadi lwja latagi makhong sokna khurami lata nukmi macha mamaubu nushina makokta nanthabiri hairi ira thanglaba midlu aniduga loinana mamagi sana imobuluna tawbiyuko imobu matam pumbada mirai biganu nupi oibi ekhoidi yamna tonbani aduna nangna mabu khak mirai bige khanganuko ngasidagi nungsi chanana anoba punsida khongdaduna punsi sangna hinguko lata lwjada abu onsillaga hairi imagi lwja nang matam chupada napuroibaga nungaina layuko ichadi afabata oyu
ꯅꯅꯦꯝꯅꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯨꯀꯣ ꯂꯥꯏꯖ꯫ ꯁꯅꯥꯂꯦꯝꯕ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯟꯗꯣꯞꯇ ꯑꯃꯨꯛ ꯆꯪꯗꯨꯅ ꯂꯥꯏꯖꯒꯤ ꯁꯥꯒꯩ ꯁꯛꯂꯕ ꯑꯍꯜ ꯈꯔꯗ ꯈꯣꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕ ꯊꯣꯛꯈ꯭ꯔꯕꯗ ꯂꯥꯏꯖꯁꯨ ꯊꯣꯛꯅꯕ ꯗꯣꯜ ꯊꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯖ ꯑꯃꯗ ꯑꯃꯨꯛ ꯈꯣꯏꯔꯝ ꯑꯃꯗ ꯑꯃꯨꯛ ꯈꯣꯏꯔꯝ ꯇꯧꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯔꯤ꯫ ꯂꯇꯥꯁꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯄꯦꯟꯅ ꯌꯦꯡꯖꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯂꯇꯥꯒꯤ ꯃꯤꯠꯃꯥꯡꯗ ꯈꯪꯍꯧꯗꯅ ꯔꯟꯖꯤꯠꯅ ꯁꯝꯂꯒ ꯆꯠꯈꯤ꯫ ꯂꯇꯥ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯅ ꯔꯟꯖꯤꯠꯇ ꯌꯦꯡꯉꯤ꯫ ꯔꯟꯖꯤꯠ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯏꯖꯗ ꯀꯥꯞꯂꯒꯦ ꯈꯟꯅ ꯑꯦꯝ ꯇꯧꯔꯛꯄꯗ ꯂꯇꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯍꯨꯠ ꯃꯥꯅ ꯑꯣꯏꯅ ꯔꯟꯖꯤꯠꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯗꯨꯒꯤ ꯃꯔꯨꯗꯨꯅ ꯄꯥꯟꯈꯤ꯫ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜꯗꯨꯗ ꯂꯩꯔꯝꯕ ꯃꯍꯩ ꯃꯥꯒꯤ ꯆꯦꯟꯅꯈ꯭ꯔꯦ꯫ ꯂꯇꯥꯁꯨ ꯃꯈꯥꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯂꯥꯏꯖ ꯆꯦꯟꯁꯤꯟꯗꯨꯅ ꯂꯇꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯛꯏ꯫ ꯃꯃꯥ ꯂꯇꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯀꯩꯅꯣ ꯍꯥꯏꯕꯅꯤ, ꯍꯧꯒꯠꯂꯣꯁꯦ, ꯃꯤꯠ ꯄꯥꯡꯉꯣ ꯃꯃꯥ꯫ ꯂꯇꯥ ꯃꯃꯤꯠꯇꯨ ꯑꯗꯨꯃꯛ ꯄꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯖ ꯂꯇꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯄꯥꯈꯠꯅ ꯀꯞꯂꯛꯏ꯫ ꯑꯦꯂꯦꯛꯁ ꯍꯣꯏꯒꯤ ꯇꯤꯝꯁꯨ ꯃꯤꯀꯨꯞ ꯐꯥꯗꯦ ꯆꯦꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ, ꯅꯣꯡꯃꯩꯗꯨ ꯀꯥꯞꯈꯤꯕꯅ ꯍꯥꯜꯂꯦ꯫ ꯔꯟꯖꯤꯠꯁꯨ ꯂꯇꯥꯗ ꯄꯥꯟꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯂꯥꯏꯖꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯞꯂꯛꯀꯦ ꯇꯧꯕꯗ ꯑꯦꯂꯦꯛꯁ ꯍꯣꯏꯒꯤ ꯇꯤꯝꯅ ꯔꯟꯖꯤꯠꯇ ꯀꯥꯞꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯦ꯫ ꯈꯪꯍꯧꯗꯅ ꯔꯟꯖꯤꯠꯁꯨ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯔꯟꯖꯤꯠꯀꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯦꯂꯦꯛꯁ ꯑꯃꯨꯛ ꯄ꯭ꯔꯞ ꯂꯇꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯇꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯈꯨꯗꯛꯇ ꯄꯨꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯊꯟꯈꯤꯕ ꯃꯤꯀꯨꯞꯇꯨ ꯃꯥꯡꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯃꯅꯤ, ꯒꯤꯇꯥ ꯑꯃꯗꯤ ꯊꯥꯅꯤꯜ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯦ꯫ ꯂꯥꯏꯖꯗꯤ ꯑꯣꯇꯤꯒꯤ ꯃꯃꯥꯡꯗꯨꯗ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯂꯩ꯫ ꯑꯦꯂꯦꯛꯁꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯁꯅꯥꯂꯦꯝꯕ ꯍꯣꯏꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯁꯅꯥꯂꯦꯝꯕ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯃꯈꯥꯗ ꯒꯤꯠ ꯐꯝꯊꯈꯤꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅꯁꯨ ꯃꯃꯥꯏ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯒ ꯀꯞꯂꯤ, ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯑꯣꯄꯔꯦꯁꯟꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯐꯤꯚꯝ ꯂꯨꯔꯦ, ꯏꯁ꯭ꯋꯔ ꯈꯨꯔꯨꯝꯁꯤ ꯍꯥꯏꯔꯝꯕꯗꯒꯤ ꯍꯦꯟꯅ ꯀꯞꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯩꯅꯔꯤꯕ ꯃꯤꯌꯥꯝꯗꯨ ꯀꯅꯥꯝꯇ ꯃꯆꯤ ꯂꯦꯡꯅꯗ꯭ꯔꯦ꯫ ꯑꯍꯤꯡꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯨꯔꯕ ꯃꯇꯨꯡ ꯋꯥꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛ ꯎꯏꯊꯅꯔꯨꯔꯦ꯫ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯖꯅ ꯀꯞꯄꯒꯤ ꯃꯈꯣꯜꯗ ꯐꯝꯗꯨꯅ ꯎꯏꯔꯤ ꯂꯩꯅꯔꯝꯕ ꯄꯨꯝꯕꯗꯨ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯅꯩ꯫ ꯐꯨꯛ ꯍꯧꯒꯠꯅꯗꯨꯅ ꯂꯇꯥꯅ ꯂꯩꯔꯤꯕ ICUꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯂꯇꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪꯒꯤ ꯀꯨꯝꯍꯩꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯆꯥ ꯁꯅꯥꯕꯨ ꯒꯤꯇꯥꯗ ꯁꯤꯟꯅꯔꯝꯂꯒ ꯇꯥꯏꯕꯪ ꯃꯄꯥꯜ ꯊꯣꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯈꯨꯌꯥꯗ ꯇꯥꯟꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕ ꯃꯃꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯄꯦꯟꯅ ꯀꯞꯂꯛꯂꯤ꯫ ꯃꯃꯥ, ꯀꯩꯅꯣ ꯅꯪꯅ ꯑꯩ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯤꯗꯤ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯍꯥꯏꯕꯅꯤ? ꯀꯔꯤꯒꯤ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯕꯣꯔꯅ ꯀꯩꯅꯕꯤꯗ ꯑꯩ ꯀꯔꯤꯒꯤ ꯄꯤꯔꯝꯂꯤꯕꯅꯣ? ꯑꯩꯕꯨ ꯀꯔꯝꯅ ꯃꯩꯆꯥꯛꯁꯦ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯃꯃꯥ, ꯑꯩ ꯌꯥꯝ ꯋꯥꯏꯌꯦ꯫ ꯅꯪ ꯆꯠꯈꯤꯅꯨ. ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨ. ꯅꯪꯕꯨ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯗꯥꯏꯅꯦ, ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯅꯪꯕꯨ ꯏꯐꯝꯗ ꯍꯥꯏꯔꯝꯕꯗꯥꯏꯅꯦ. ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯅꯣ? ꯁꯅꯥꯂꯦꯝꯕꯒꯤ ꯃꯇꯧ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯂꯇꯥꯒꯤ ꯍꯛꯆꯥꯡꯗꯨ ꯎꯕꯗ ꯄꯨꯝꯅꯃꯛ ꯀꯞꯂꯤ, ꯄꯦꯟꯅ ꯀꯞꯂꯤ, ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯄꯨꯝꯅꯃꯛ ꯀꯞꯂꯤ꯫ ꯑꯁꯤ ꯑꯣꯏꯕ ꯇꯥꯏ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ, ꯑꯁꯤ ꯑꯣꯏꯒꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯍꯤꯡꯉꯤ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕꯈꯛ ꯑꯣꯏꯔꯣꯏ꯫ ꯑꯩꯁꯨ, ꯅꯪꯁꯨ, ꯃꯥꯁꯨ ꯅꯪꯅ ꯅꯤꯡꯂꯤꯕꯗꯨ ꯂꯣꯏꯅ ꯊꯨꯡꯈꯤꯕ꯭ꯔꯥꯅꯦ? ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯛ ꯅꯤꯡꯕ ꯊꯨꯡꯈꯤꯅꯤ ꯈꯟꯕ꯭ꯔꯥ? ꯄꯥꯝꯖꯕꯅ ꯑꯃ, ꯇꯝꯕꯤꯔꯝꯕꯅ ꯑꯃ, ꯅꯤꯡꯖꯕꯅ ꯑꯃ, ꯊꯨꯡꯕꯅ ꯑꯃ꯫ ꯑꯁꯤ ꯑꯣꯏꯕ ꯇꯥꯏ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯍꯥꯏꯕꯗꯨ꯫ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕꯒꯤ ꯂꯃꯟ ꯇꯣꯟꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦ? ꯅꯪ ꯑꯩ ꯍꯤꯡꯂꯤꯉꯩ ꯃꯤꯀꯨꯞ ꯈꯔꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛꯇꯪ ꯍꯤꯡꯁꯤꯕ ꯃꯤꯑꯣꯏꯕ꯫ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯃꯔꯛꯇ ꯑꯅꯦꯝ ꯑꯋꯥꯡ ꯈꯠꯅ ꯆꯩꯅꯕ, ꯌꯦꯡꯊꯤꯕ ꯍꯥꯠꯅꯕ, ꯂꯃꯟ ꯈꯨꯝꯅꯕ ꯀꯔꯤꯒꯤ ꯂꯩꯍꯟꯕꯒꯦ? ꯑꯩꯈꯣꯏ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅꯅ ꯅꯨꯡꯁꯤꯅꯕꯨ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯂꯥꯛꯇꯨꯅ ꯊꯨꯒꯥꯏꯕ? ꯆꯍꯤ 3ꯒꯤ ꯃꯇꯨꯡꯅꯤ꯫ ꯁꯅꯥꯂꯦꯝꯕ ꯍꯥꯊꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫
loishina machindasu ngang balepte. Asha, Asha, o papagi Asha, chalo minangbo. Mamado chakhumdagi amukta kausu chalo. Papa thabak thengeba. Asalata mapada paina yenglaga harai. Papa, nang sidi ngang he oiba. Ai phone yengi se udra. Asalata asi hairaga phone tu amuk makhatana yengduna leiki. Sanalimba sodu amuktang chawna hondoklaga harai. Oh, fare dudi. Nang hayeng homda chatpa yahaloi ko. Asalata home palakpaduda phone tu fat langthoklamlaga mapagi manakta prap chensilai. Papa, hayeng homgi birthday. Birthday numit tabra. Dr. Boboki photo do hayeng lai mayam katoiro. Sanalimba machanupi bu pangkhatlaga makhazaida nungshina amuktang chupi. Hayeng she homgi birthday dai. Nang na homda chatninge haibado hayeng di chatoini. Nang nam heladi pubiroi aidi. Asalata suktuklaga mapada yengi. Papa, ai lam hendeba. Ai gyan tabini. Yaroi haisini ko. Ai di homda hayeng chatkani haisini. Papa, ai makhada thamo ba. Ai mama kauruge ba. Sanalimbana machanupi bu makhada thambaga asalata du mama kauba chakhumlomda paikhe chensinki. Laija taha sanalimbagi manakta kakhalai. Dada, kaidaurage? Amasina makhada koilang haurisina kaigino. Sanalimba changsinduna laijabu konsinbirai. Aduga nason pikna hairi. Ngasi she ibainigi luhongba numiniko. Khoidagi nungaikhiba numiniko. Adubu mikup kharagi tungda khoidagi wakiba numiniko ngasi she. Hayengdi mamalatagi chahigi diniko. Laijana sanalimbagi nanganda tapna nanbiraktuna thembirai. Dada, toobase. Angang machadawna amuk kiraga leire. Nachanupi haipado amuk laadine karan ngalaksani. Asalata prap chensilaktuna sanalimbabu chingthoi. Aduga sauna hairi. Papa, nang nisaban taura. Ha, nang mamada konmagi nisaban da taura. Kangsi khinglaga. Sanalimba nuklaga hairi. Takchawna aidi nupida konjabani. Moina kaishu faba ngamloidabada. Asalata na amuk. Mamadi aigine. Mama, lao makhada kumlase. Asigi betsigi manakta laigumse. Laija machagi wahaiduda nokning mandana hauna nokthorai. Sanalimba sauna laijada yenglaga harai. Kaukuo yamna kauningkhoba nangi bedo haujikti. Kaishare haujikti kaisharageba. Laijana amu. Ho Tamilgi bet hanubau. Ho Korilemdabau. Isaudo langlanu makhada kumlao ai chak thiramlage. Laija asi hairamlaga nofet tauna machanupi puduna kumthakri. Sanalimbasu nofet tauna mama macha kumthakibadu yengduna lehawi. Mane, nangdi aigi thawaini. Nangna aigi punchibu kanbirakibani. Nangi nungshibi khonjelduna ngauraga chatlamdawraba thamoishe themjinbikibani. Nangna nungshi erik khiklakpana aigishu sangsara mapuduna lakibani. Mane, nangdi aigi thawaini. Dadagidi thawaini. Dadagi thawaini nangdi. Dadagi laija. Matang asida nungshi erik hariba wari ase lwjage. Isagi hakjangamdaba khara yaukibana wari se thagachaba matamda jang khara naijakhidre. Sigidamakta tabiribasingna ngakpigani. Athuba matamda wari anauba amu puduna lakjage adu fawbutangdi mayam ngaiminasi.